Furup amabu atamnana target tawduna social media da Leibak Macha Tadaba Waa sisinnaruba miyoi ama Imphal Police Station ki team amana fare faraba miyoi adude Kangpokpi district ki B Khajang village tagi manghau haukip chahi kuntaret apokpa hamlun haukip kawi hairi Police tagi phangba pawgi matung ina Facebook page amagi post ta manghau haukip hairiba miyoi asina Leibak Macha Tadaba Waa wata sisinaba khakta natana communal oiba Waa wata fawba sisinaduna furup amaga gi marakta irang thokhlakpa yaba mongda comment pirakibane comment adu viral chalakpadagi Imphal Police Station na section 153A 153B clause 1C 505 clause 1B 505 clause 2 IPC gi makhada FIR number 8803/2023 lokatuna hairiba miyoi ase ngasi farba tungda JMIC Imphal court puthokduna numit 15 ni judicial custody da remand lauthakre haina paw asina makhatari